Hello everyone, hope everyone is having a great time, hope everyone is doing great. Ngasi mayamgidamagta amukasu yamna maruoiba topic amni ko pujarize habdi five things that changed my life. Aigi punsida sigi things aina mention torokpado point manga jana aigi life da chowa impact am pibigi ko duna ngasi aina share tawjoi mayam ge life tu tasinga sijina kanaba ke am fangani dagi mayam ge life tu sije apply tawbiu mayam ge life tu changes ke am lakani aduna video skip tawbigino hobudagi loi faw yingbiu kaigino hai matamda aina pijariba information the second ama from miss tawgi matamda somda kana fa amata khawra aduna hobudagi loi faw yingbiu in fact aina share tawjorpa video punamakta yaragadi hobudagi loi faw yingbiu tasengna kanaba lobini ngadi tasengna somge life ta changes pur ngagadi hobudagi loi faw yingbiu aduga tasengna sigi video sina sigi topics and somge life ta kanaba fangba tardi somda kanaba fangba tardi tasengma ki somgi friend circle da su somgi family member da su yohon biu kaigino hai matamda aikoi ki iramdam je chokot pa purake hai tardi aikoi masen lingjen manabam darka le adagi koi mindset se sigi mindset se hana transform to bam darka le aduna aigi site tagi su angamba information je pina bahona jabani aduna si je mayam da su yohon biu du darka le ba musing da sigi kok ta changna ba mayam da su hen share to biu dukan da aikoi iramdam je chokot pa kyam purakani hai thaje adagi di aikoi na to bungam driba aikoi na ubangam dri vision kyam su ubangam makani hai na thaje ko aduna aikoi masen lingjen manaba aikoi masen chapmina ba amana mabu mateng pangnaba amana mabu chingkhatmina ba haibase si yam darka le taseng makki manipur se transform to jai tari manipur taseng chokot pa leba amu en si adagi di aikoi masen je haibadi aikoi ngasi opportunity kyam create to driba haibadi thabak ki issue lei myam sing problem da solve to hai tardi aikoi masen lingjen manaraga chapminaraga mindset transform to minaraga vision je acho vision da khong thangjan minaraga opportunity kyam je grab toroga opportunity kyam create to bam darka tai have si je thangjan bi so hobdelo following biro so point manga je masigi point manga je punamak se aigi life ta ina apply toroba tu sigi point manga je na ingon impact acho ba kyam pide ko aigi life ta ngasi aina uraiba vision ngasi aina dream di aigi vision di am chaw hobudang ai sidi hobudang ai ba beginning da nai lei chat ka da yam wali khong thangjan ga da kyam learn to da kyam wali but ngasi aina fangai ba result pick kera chaw gera da gi ngasi aina uraiba ubang am ai vision ngasi aina ngon da live confidence adagi di ngasi aina mayam da sigumba share to ai mayam sing se if kai gumba aina sigi 5 keno se 5 points ai ninga 5 things ai ninga si aigi life ta ina si seasonaram da batardi maybe nga si ai tongan malambelam da leram gani adagi di aina uriba vision kyam se uram wai adagi aina fangi ba nga si positive over result kyam se phangam wai somewhere ai frustration galoina ai mafam da hingam bi ai ko so haibangam de aduna masigi manga se na aigi life ta yamna choba impact am pibi ko aduna soina su songe life ta pi gani ai thajai ko songe life da kai gi no hai matam da si di proven ne ai sa da tho poto mayam da su share to je mayam da su ta singna ngam gani khalaga share to ai ne aduna so first point ta aina hai du je cutting off your ego je hana lokthopom darka tai ego hai ba pot se yamna fattaba pot ne apang mamina carry to da pone ego hai ba pot se ko aina mahele aina khangba pungana makti hele aina sak phajabe hele aina paisa paibe hele adagi di aina khangda ba leite ai di hangoi karamta da adagi di nangna hangada bani aina ngon ke do boy ko duino adagi di aina ke do boy hana to duino hai ba pot adagi di si myam sing je kaino dam si je apang mami ngi thabak ne man di khanjaram gani ma je top level da lai hai no nangi wakhal da nangna top level lai ne khanjaba ne si exist to de miyoibana nangond da ke ma log de kai gi no hai matam da si khangjan biu hai bi ego gi mahutta self respect oina build to biu self respect build to buta de ke to ge mina su nangond respect thamakani mina su nanga loina chat mina ning kani but ego hai ba positive kai no hai matam da nangna sana sagi relationship kak thatcha bane hoi phatta mi gi relationship kak thatki bi kem kai de ma chagi junu nangi mon mangjaba ke naite but afaba mi nangonda hena chawa por kadaba nangonda hena kanaba por kadaba mi nangonda opportunity ke ampe bi rakadaba heng chapmina mata nangi future da changes ke am lakada mi gi relationship so kakhiba haibasti nangi mangjaba ne so ego sina ekoi de ke dogi hai matam da hold back am toro thambi be koi ekoi mangda khilleba opportunity je si phaw logdana chatleba ego jena kai gi no han tan ai hang batalle ai to batalle ai ne ke do han hang do no hai por se sigi kok tala em ado aina haidu si punamak se not only manipuri macha khatan te ko si thoi myam sing je hat ma pan do thoi ne ado taseng maki aina khangpai matungina habdi not only in business career da su adagi everything that we life se grow to ge adagi habdi po cha chingkhalak ke haitari ego sine ke to kan ego sine nang ngasi to ho nangi happiness mana kill do thoi kai you know dum da hack nasagi nang to ningi po to nangi ego dun to hodram ni na nang on the regret ki tap ta nang on hon to rani ngasai gi toromadi hai po to khalakani ko adu sharpu de self respect build on hona bi self respect se kamaina build on ni hai nang ngasagi boundary im thambi sidagin si book ti hoi ai si book to bi ai si book to bi ai si gi boundary se gi hen tari to bi ade
ꯑꯗꯨꯒꯤ ꯕꯥꯎꯟꯗꯔꯤꯗ ꯍꯦꯟꯖꯜꯂꯛ ꯇꯥꯔꯗꯤ ꯑꯩ ꯑꯗꯨꯝ ꯐꯦꯁ ꯇꯨ ꯐꯦꯁ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯃꯤꯉꯣꯟꯗ ꯁꯤꯗꯤ ꯑꯩ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯕꯠ ꯃꯦꯅꯔꯒ ꯂꯣꯏꯅꯅ ꯀꯥꯏꯟ ꯋꯦꯗ ꯍꯥꯏꯕꯤꯌꯨ ꯅꯣꯠ ꯑꯩ ꯈꯪꯗꯕ ꯂꯩꯇꯦ ꯑꯩ ꯁꯤ ꯇꯧꯗꯕ ꯂꯩꯇꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯌꯥꯝ ꯅꯥꯟꯅ ꯁ꯭ꯃꯨꯠꯂꯤ ꯃꯤꯒ ꯆꯠꯃꯤꯟꯅ ꯇꯥꯔꯗꯤ ꯃꯤꯅꯁꯨ ꯑꯣꯀꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯥꯒꯤ ꯂꯤꯃꯤꯠꯅꯤ ꯅꯉꯣꯟꯗꯁꯨ ꯔꯦꯁꯄꯦꯛ ꯊꯝꯃꯛꯑꯅꯤ ꯃꯥꯅꯁꯨ ꯅꯉꯣꯟꯗ ꯀꯥꯏꯔꯛꯑꯔꯣꯏ ꯑꯗꯒꯤꯗꯤ ꯅꯣꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯃꯉꯣꯟꯗꯁꯨ ꯀ꯭ꯂꯦꯔꯤꯇꯤ ꯃꯌꯥꯝꯗꯣ ꯐꯪꯒꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯂꯥꯏꯐꯇꯁꯨ ꯃꯥꯅꯁꯨ ꯇꯨꯡꯗ ꯅꯪꯅ ꯇꯧꯕ ꯌꯥꯗꯕ ꯊꯕꯛꯇꯣ ꯃꯥꯅ ꯇꯧꯔꯛꯑꯔꯣꯏ ꯑꯗꯨꯒ ꯅꯪꯒꯤ ꯂꯥꯏꯐꯇ ꯃꯉꯣꯟꯗꯁꯨ ꯈꯪꯉꯛꯑꯅꯤ ꯍꯥꯏꯕꯗꯤ ꯂꯣꯏꯅꯕ ꯃꯇꯝꯗ ꯂꯣꯡ ꯇꯔꯝꯗ ꯀꯃꯥꯏꯅ ꯆꯠꯃꯤꯟꯅꯒꯅꯤ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯁꯤꯁꯤꯅ ꯅꯉꯣꯟꯗ ꯕꯦꯅꯤꯐꯤꯠ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯏꯒꯣꯁꯦ ꯂꯧꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯩꯒꯤ ꯂꯥꯏꯐꯇ ꯀ꯭ꯂꯦꯔꯤꯇꯤ ꯀꯌꯥ ꯑꯃ ꯂꯥꯛꯏ ꯑꯗꯒꯤꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯣꯏꯅꯔꯛꯏ ꯑꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯀꯌꯥ ꯑꯃ ꯑꯩꯒꯤ ꯃꯥꯡꯗ ꯂꯥꯛꯏꯀꯣ ꯑꯗꯨꯅ ꯁꯦꯜꯐ ꯔꯦꯁꯄꯦꯛ ꯑꯣꯏꯅ ꯕꯤꯜ ꯇꯧꯕꯤꯌꯨꯀꯣ ꯏꯒꯣꯁꯦ ꯂꯧꯊꯣꯛꯑꯣ ꯉꯁꯤꯗꯒꯤ ꯏꯒो ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯧꯊꯣꯛꯈ꯭ꯔꯣ ꯁꯦꯜꯐ ꯔꯦꯁꯄꯦꯛ ꯑꯣꯏꯅ ꯕꯤꯜ ꯇꯧꯕꯤꯌꯨ ꯏꯁꯥꯒꯤ ꯕꯥꯎꯟꯗꯔꯤ ꯑꯃ ꯊꯝꯃꯣ ꯁꯤꯗ ꯑꯩ ꯁꯤꯕꯨ ꯍꯦꯟꯖꯟꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯃꯤ ꯄꯨꯝꯅꯃꯛꯇ ꯀꯥꯏꯟ ꯋꯦꯗ ꯑꯗꯒꯤꯗꯤ ꯐ꯭ꯔꯦꯟꯂꯤ ꯋꯦꯗ ꯑꯗꯒꯤꯗꯤ ꯑꯐꯕ ꯋꯦꯗ ꯍꯥꯏꯕꯗꯤ ꯄꯣꯖꯤꯇꯤভ ꯋꯦꯗ ꯑꯩ ꯃꯤꯒ ꯂꯣꯏꯅꯒꯦ ꯑꯗꯒꯤ ꯄꯣꯖꯤꯇꯤভ ꯋꯦꯗ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯇꯧꯒꯦ ꯈꯪꯗꯕ ꯄꯣꯠ ꯍꯪꯒꯦ ꯑꯗꯒꯤꯗꯤ ꯇꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯀꯣꯛꯁꯦ ꯑꯣꯏꯅ ꯆꯦꯟꯕꯤꯌꯨ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯒꯦ ꯑꯗꯒꯤꯗꯤ ꯃꯤꯒ ꯁꯝꯅꯒꯦ ꯑꯐꯕ ꯃꯤꯒ ꯁꯝꯅꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯆꯦꯟꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯩꯅ ꯃꯍꯦꯜꯂꯦ ꯈꯟ ꯇꯥꯔꯗꯤ ꯑꯗꯨꯝ ꯅꯪꯅ ꯃꯍꯦꯜꯂꯦ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯏꯒꯣꯁꯦ ꯌꯥꯝ ꯂꯧꯊꯣꯛꯄꯤꯌꯨ ꯁꯤꯒꯤ ꯀꯇꯤꯡ ꯑꯣꯐ ꯌꯣꯔ ꯏꯒꯣꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯅꯝꯕꯔ 2ꯗ ꯏꯟꯚꯦꯁꯇꯤꯡ ꯏꯟ ꯌꯣꯔ ꯁꯦꯜꯐ ꯁꯤꯁꯤꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯄ꯭ꯂꯦ ꯇꯧꯈ꯭ꯔꯦꯀꯣ ꯏꯟꯚꯦꯁꯇꯤꯡ ꯏꯟ ꯌꯣꯔ ꯁꯦꯜꯐ ꯍꯥꯏꯕꯁꯦ ꯁꯤꯁꯦ ꯃꯌꯥꯝꯅ ꯇꯣꯏꯅ ꯇꯥꯔꯝꯕꯅꯤ ꯑꯩꯅꯁꯨ ꯇꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯈ꯭ꯔꯦꯀꯣ ꯏꯟꯚꯦꯁꯇꯤꯡ ꯏꯟ ꯌꯣꯔ ꯁꯦꯜꯐ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯌꯦꯁ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯀꯩꯝꯇ ꯂꯩꯇꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯗꯦꯕꯂꯞ ꯇꯧꯖꯕ ꯏꯁꯥꯅ ꯏꯁꯥꯒꯤ ꯀꯣꯟꯐꯤꯗꯦꯟꯁ ꯋꯥꯡꯍꯟꯕ ꯏꯁꯥꯅ ꯏꯁꯥꯕꯨ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯦꯆꯨꯔꯤꯇꯤ ꯂꯦꯚꯦꯜꯁꯦ ꯍꯦꯟꯒꯠꯍꯟꯕ ꯍꯥꯏꯕꯁꯦ ꯁꯤ ꯏꯁꯥꯒꯤ ꯀꯥꯟꯅꯕ ꯈꯛꯇꯅꯦꯕ ꯁꯤꯁꯤꯅ ꯃꯤ ꯅꯪꯅ ꯑꯆꯧ ꯑꯆꯧꯕ ꯄꯣꯠ ꯀꯌꯥ ꯑꯃꯁꯨ ꯅꯪ ꯑꯇ꯭ꯔꯦꯛ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯔꯤꯖꯜ ꯀꯌꯥ ꯑꯃꯁꯨ ꯅꯪ ꯑꯇ꯭ꯔꯦꯛ ꯇꯧꯕ ꯉꯝꯃꯛꯀꯗꯣꯏꯅꯦꯕ ꯅꯪ ꯅꯁꯥ ꯅꯁꯥꯗ ꯏꯟꯚꯦꯁט ꯇꯧꯕ ꯀꯥꯟꯗ ꯅꯪꯅ ꯉꯁꯤ ꯆꯃꯝꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯍꯥꯏꯕꯗꯤ ꯑꯩ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯁ꯭ꯀꯤꯜꯁ ꯋꯥꯠꯄ ꯅꯪꯉꯣꯟꯗ ꯅꯣꯂꯦꯖ ꯋꯥꯠꯄ ꯅꯪꯉꯣꯟꯗ ꯋꯥꯔꯜ ꯅꯪꯅ ꯃꯤꯠꯁꯦ ꯐꯖꯅ ꯄꯥꯡꯊꯣꯛꯇꯕꯒꯤꯅꯦꯕ ꯅꯪꯅ ꯇꯝꯅꯤꯡꯕ ꯅꯁꯥꯗ ꯇꯝꯅꯤꯡꯕ ꯄꯣꯛꯎꯗꯕꯒꯤꯅꯦꯕ ꯇꯝ ꯇꯥꯔꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯃꯥꯡꯗ ꯂꯩꯔꯕꯅꯦꯕ ꯑꯣꯟꯂꯤ ꯇꯧꯔꯤꯕ ꯄꯣꯠꯇꯨꯗꯪ ꯅꯪꯅ ꯎꯔ ꯂꯩꯗꯨ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯁꯔꯥꯎꯟꯗꯤꯡ ꯅꯪꯅ ꯂꯣꯏꯅꯔꯤꯕ ꯁꯔꯥꯎꯟꯗꯤꯡ ꯑꯗꯒꯤꯗꯤ ꯅꯪꯅ ꯍꯦꯟꯅ ꯈꯣꯡ ꯊꯥꯡꯖꯜꯂꯨꯗꯕ ꯅꯪꯅ ꯍꯦꯟꯅ ꯃꯤꯠ ꯅꯪꯅ ꯍꯦꯟꯅ ꯑꯇꯣꯞꯄ ꯗꯥꯏꯔꯦꯛꯁꯟꯗ ꯌꯦꯡꯅꯤ ꯈꯜꯂꯨꯗꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯅꯪꯉꯣꯟꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯂꯩꯇꯦꯅ ꯈꯟꯕ ꯋꯥꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯏꯟꯚꯦꯁט ꯇꯧꯔꯛꯑꯀꯥꯟꯗꯗꯤ ꯅꯁꯥ ꯅꯁꯥꯒꯤ ꯏꯟꯚꯦꯁꯇꯤꯡ ꯍꯥꯏꯕ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤ ꯅꯪꯅ ꯁ꯭ꯀꯤꯜꯁ ꯑꯅꯧꯕ ꯑꯃ ꯇꯝꯕ ꯍꯥꯏꯕꯁꯦ ꯗꯤꯁ ꯏꯁ ꯌꯣꯔ ꯏꯟꯚꯦꯁꯠꯃꯦꯟ ꯁꯤ ꯅꯁꯥ ꯅꯁꯥꯗ ꯏꯟꯚꯦꯁט ꯇꯧꯕ ꯄꯣꯠꯅꯦꯕ ꯍꯥꯏꯗꯤ ꯅꯪꯅ ꯉꯁꯤ ꯁ꯭ꯀꯤꯜꯁ ꯑꯃ ꯇꯝꯃꯨꯕ ꯄꯣꯠꯁꯦ ꯅꯪ ꯉꯁꯤ ꯈꯜꯂꯝꯕ ꯌꯥꯏ ꯑꯣ ꯁꯤ ꯁ꯭ꯀꯤꯜꯁꯤꯗꯤ ꯇꯝꯗꯤ ꯇꯝꯃꯨꯔꯦ ꯀꯥꯟꯅꯒꯗ꯭ꯔꯥ ꯀꯥꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯈꯜꯂꯝꯕ ꯌꯥꯏ ꯕꯠ ꯅꯪꯅ ꯉꯁꯤ ꯇꯝꯃꯨꯔꯤꯕ ꯄꯣꯠꯁꯦ ꯂꯦꯝꯅ ꯑꯝꯇ ꯃꯥꯡꯉꯣꯏꯕ ꯐ꯭ꯌꯨꯆꯔꯗ ꯅꯉꯣꯟꯗ ꯀꯥꯟꯅꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯅꯉꯣꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯌꯥ ꯑꯃ ꯄꯤꯔꯛꯏꯅꯦ ꯃꯈꯜ ꯃꯈꯜꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯦꯁ ꯀꯌꯥ ꯑꯃ ꯅꯉꯣꯟꯗ ꯄꯤꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤ ꯃꯤꯑꯣꯏꯕꯁꯦ ꯈꯪꯗꯦꯕ ꯑꯗꯨꯅ ꯅꯪꯅ ꯉꯁꯤ ꯂꯔꯟ ꯇꯧꯔꯤꯕ ꯂꯔꯅꯤꯡ ꯅ꯭ꯌꯨ ꯁ꯭ꯀꯤꯜꯁ ꯑꯗꯒꯤꯗꯤ ꯅꯁꯥꯅ ꯅꯁꯥꯒꯤ ꯍꯥꯏꯕꯗꯤ ꯑꯔꯅꯤꯡ ꯁ꯭ꯀꯤꯜꯁ ꯍꯦꯟꯒꯠꯍꯜꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯁꯦ ꯅꯪꯒꯤ ꯏꯟꯚꯦꯁꯠꯃꯦꯟ ꯑꯆꯧꯕ ꯏꯟꯚꯦꯁꯠꯃꯦꯟ ꯑꯃꯅꯦꯕ ꯁꯤꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯀꯣꯆꯤꯡ ꯌꯥꯎꯅꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯅꯔꯤꯕ ꯑꯗꯒꯤꯗꯤ ꯃꯦꯟꯇꯔꯁꯤꯞ ꯌꯥꯎꯅꯔꯤꯕ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯄꯩꯁꯥ ꯃꯥꯡꯍꯟꯕ ꯅꯠꯇꯦ ꯁꯤ ꯕꯤꯒꯦꯁ ꯏꯟꯚꯦꯁꯠꯃꯦꯟꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤ ꯇꯝꯈꯤꯕ ꯄꯣꯠꯁꯦ ꯉꯁꯤ ꯑꯩꯅ ꯇꯝꯈꯤꯕ ꯄꯣꯠꯁꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯉꯁꯤ ꯑꯩꯅ ꯄꯩꯁꯥ ꯈꯔ ꯊꯤꯒ ꯇꯝꯈꯤꯕ ꯄꯣꯠꯁꯦ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗ 10 times better ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯤ ꯋꯥꯈꯟꯗ ꯍꯥꯟꯅ ꯁꯤ ꯆꯦꯟꯕ ꯁꯤꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯂꯩꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯩ ꯏꯁꯥꯃꯛꯁꯨ ꯋꯥꯏꯔꯦ ꯈꯪꯗꯕ ꯀꯌꯥ ꯑꯃ ꯇꯝꯕ ꯂꯩꯅ ꯃꯦꯟꯇꯔꯁꯤꯞ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯇ꯭ꯔꯦꯅꯤꯡ ꯀꯌꯥ ꯑꯃꯗ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯊꯥꯗꯔꯒ ꯉꯁꯤ ꯂꯥꯛꯑꯀꯥꯟꯗ ꯁꯤꯒꯨꯝꯕ ꯇꯝꯃꯀꯥꯟꯗ ꯑꯩꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏꯅꯦꯕ ꯇꯝꯗꯅ ꯑꯝꯇ ꯍꯩꯕꯅꯤ ꯅꯪ ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯦ ꯇꯝꯃꯒ ꯂꯣꯏ ꯂꯥꯛꯏ ꯉꯥꯛꯇꯅꯦꯕ ꯁꯣ ꯑꯗꯨꯅ ꯏꯟꯚꯦꯁꯇꯤꯡ ꯏꯟ ꯌꯣꯔ ꯁꯦꯜꯐꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯁꯦ ꯈꯪꯗꯕ ꯄꯣꯠꯇꯣ ꯇꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯁ꯭ꯀꯤꯜꯁ ꯑꯅꯧ ꯑꯅꯧꯕ ꯍꯦꯟꯒꯠꯅꯕ ꯀꯩꯅꯣ ꯑꯗꯨꯗ ꯀꯝꯄꯤꯇꯤꯁꯟꯁꯦ ꯁꯨꯝ ꯋꯥꯡꯈꯠꯂꯛꯏꯅꯦꯕ ꯑꯗꯒꯤ ꯅꯁꯥꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯍꯦꯟꯅ ꯍꯦꯟꯒꯠꯍꯟꯅꯕ ꯑꯗꯒꯤ ꯅꯁꯥꯅ ꯅꯁꯥꯁꯦ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯄꯣꯠꯁꯦ ꯑꯇ꯭ꯔꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯪ ꯅꯁꯥꯅ ꯅꯁꯥꯒꯤ ꯁ꯭ꯀꯤꯜꯁꯦ ꯍꯦꯟꯒꯠꯍꯟꯕ ꯑꯗꯒꯤꯗꯤ ꯃꯦꯆꯨꯔꯤꯇꯤ ꯂꯦꯚꯦꯜ ꯋꯥꯡꯈꯠꯍꯟꯕ ꯀꯣꯟꯐꯤꯗꯦꯟꯁ ꯋꯥꯡꯍꯟꯕ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯒꯤ ꯇꯦꯀꯤꯡ ꯀꯦꯌꯔ ꯑꯣꯐ ꯌꯣꯔ ꯍꯦꯜꯊꯁꯦ ꯅꯪꯒꯤ ꯑꯆꯧꯕ ꯏꯟꯚꯦꯁꯠꯃꯦꯟꯅꯦ ꯅꯁꯥ ꯅꯁꯥꯒꯤ ꯍꯦꯜꯊꯁꯦ ꯂꯩꯇ ꯇꯥꯔꯗꯤ ꯍꯦꯜꯊ ꯏꯁ ꯋꯦꯜꯊ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯦ ꯕꯠ ꯇꯁꯦꯡꯅ ꯍꯦꯜꯊꯁꯦ ꯇꯁꯦꯡꯅ ꯏꯁꯥꯅ ꯀꯦꯌꯔ ꯂꯧꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯂꯧꯕꯤꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯆꯥꯔꯤꯕ ꯄꯣꯠꯁꯦ ꯁꯤꯒꯤꯁꯤꯅ ꯅꯪꯒꯤ ꯃꯥꯏꯟꯁꯦꯠꯇꯁꯨ ꯑꯆꯧꯕ ꯏꯝꯄꯦꯛ ꯑꯃ ꯄꯤꯕ ꯑꯐꯕ ꯄꯣꯠ ꯆꯥ ꯇꯥꯔꯗꯤ ꯑꯐꯕ ꯃꯥꯏꯟꯁꯦꯠ ꯄꯤꯔꯛꯀꯅꯤ ꯅꯉꯣꯟꯗ ꯐꯠꯇꯕ ꯄꯣꯠ ꯆꯥ ꯇꯥꯔꯗꯤ ꯅꯪꯅ ꯁꯤꯖꯤꯟꯅꯔꯤꯕ ꯗ꯭ꯔꯒꯁ ꯅꯪꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯦꯜꯀꯣꯍꯣꯜ ꯅꯪꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯒꯔꯦꯠ ꯁꯤ ꯃꯌꯥꯝꯁꯤꯡꯁꯤꯅꯁꯨ ꯅꯪꯒꯤ ꯃꯥꯏꯟꯗ ꯑꯆꯧꯕ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯏꯝꯄꯦꯛ ꯑꯃ ꯄꯤꯌꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯧꯊꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕꯗꯤ ꯑꯐꯕ ꯄꯣꯠꯁꯦ ꯆꯥꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯩ ꯏꯁꯥꯃꯛꯁꯨ ꯉꯥꯏꯔꯦ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯅ ꯑꯩꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯗ꯭ꯔꯤꯡꯀꯤꯡ ꯀ꯭ꯋꯤꯠ ꯇꯧꯊꯣꯔꯛꯄ ꯃꯇꯝꯗ ꯁ꯭ꯃꯣꯀꯤꯡ ꯀ꯭ꯋꯤꯠ ꯇꯧꯊꯣꯔꯛꯄ ꯃꯇꯝꯗ ꯑꯗꯒꯤꯗꯤ ꯑꯐꯕ ꯄꯣꯠ ꯆꯥꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯥꯏꯟꯁꯦꯠꯇ ꯆꯦꯟꯖꯦꯁ ꯀꯌꯥ ꯑꯃ ꯂꯥꯛꯑꯦ ꯈꯜꯂꯨꯗꯕ ꯀꯌꯥ ꯑꯃ ꯄꯣꯖꯤꯇꯤꯚ ꯋꯦꯗ ꯑꯩꯅ ꯎꯔꯛꯄ ꯄꯣꯠ ꯀꯌꯥ ꯑꯃ ꯎꯕ ꯉꯝꯃꯦꯕ ꯑꯗꯨ ꯃꯇꯝꯗ ꯑꯩꯒꯤ ꯚꯤꯖꯟꯁꯦ ꯁꯨꯝ ꯆꯥꯎꯅ ꯎꯕ ꯉꯝꯃꯦ ꯑꯗꯒꯤꯗꯤ ꯑꯦꯛꯇꯤꯚ ꯑꯩ ꯏꯁꯥꯁꯦ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯄ ꯑꯗꯒꯤꯗꯤ
naaba hantarakba adagidi aingonda energy hengalakba si mayam sing aingonda perform tawba ngame aduna nang nasana ngasagi nang nasagi health to care lawda tardi adagidi chaba thakba da phattaba poto cha tardi nasagi energy lower ni nasagi mindset to right mindset layeroi negative thinking da khallerni adagidi energy nangonda ngasagi tanthe mante ba adagidi bit laitaba mayam torani adu tardi nangonda gi hene energy wangba mi adagidi positive thinker adagidi matam chubda positive thinker we ni have laite ko but see the part of our life na dubu still positive na majority we hen tardi adagidi nangi energy do wangkhalak tardi mine dum achieve tor chat ki damne season a over role ma play to isana isabu isana isada invest to vibes nang sana dress well o hen ba neat and clean da leiba haibadi na sana sa neat and clean da lai tardi dress well o tana sana sa gi confidence wang khale confidence wang khale nang tawni ba kya ama tawba ngame mine su nang respect pire sigi pot se achowa pot ne nan ngasi khalam be ai pisa lai te kamai na mingun ai ngasi thabak tong da ai sagi kamai ai sagi khonga frit ko na leige ai sagi sisi darga kem ta de ai pisa ta la ga loi haiba khalam gani but nang hoji howda ngai bene kona khang kani season a chower role ma play to we have isagi mindset isagi confidence isagi mindset se right mindset lai ba isagi confidence se fadana lai ba over confident nate ko isagi confidence lai ba tar ba adu itari nang to ningi post da ngasi mak nang the result phang da ta jang changjalak ba matam da nang vision je chong chong uwa ma kani aduna si myam sing da so factor ma ne si myam sing invest in yourself ngasi dagi hobiro hadi isagi skills improve hoina ba ano no matam na ba dagi isagi health ki care lo biro dagi isagi dress dagi neat and clean da lai biro confident wang na ba dong dai saje have the well groom o hen biro dum tam isagi life the positive over track mina su respect per kani de mina su song loina ninga kani mina loina ninga pa hai ba se song ge life ta so benefit kya am la ka do ba ne so si khangjan bi invest in yourself say zinai ge life ta so impact am baby ko number 3 da helping other people si su yamna choba positive role amani si na choba role ama koi positive way da koi da play tawi ko kai no ham tam da koi mi bu sam selfish way isa gi tane koi ne khali je habdi ai dang gari tung loi ai dang chara loi da gi di ai dang set loi ai dang fazaba khangba ai dang fazaba fanga loi hai na chingba kya da si mi be wakhan da loi lei nga tane but taseng na sigi jina taseng maki ai koi da happy when bra da gi taseng maki ai koi da ehen ba pot people hadi people na tip just see the isagi phattabu to ne sigi pose lok thopom darka tai sigi pose acho negative amane sigi ne kai non da mi gi mateng pang ba hai ba sidagi an chaw pot like tip mi gi mateng pang ba se nang gi na sa da nang in thamoi nung da santi pi ba dagi di nang na sa je karigum mang contribute to hai nang sa da yamna kai te pesagi wadan da nang ne na uplift to ba momentum ne nang ne yamna chawthok chaningai oi ba nang ne yamna nungai ba nang na sa je hai ba di kaya tare quality kyam chin ma mi yem ne sigi pot se khangbam darka ta haibadi nang le paisa haiba pot se koina sira tam da koina pu ya putte akoi ninga si tori ba world se tori pot na mang se koina sigi tam da koi empty hen ne koina chaki dui chetli ba kongwa free su chetan chaki dui ne adu ita de am tang khanjan biu akoi ninga si tau da na mi gi mating haibadi nangwon da pire iba pot haibase nangwon nang na paisa hen ta la iba nangwon da kari gum pire iba haibase ta seng maki nang thamjan na ba na tip adu pot thamjal laga nang na imung thamjal laga dei si toroga adu to gudam tip seng na adugi potuna laita laira ba kya ama de mioi kya am gi mateng pang tari nang ngamja poto at least nang sil pa cham dor su kana go mam laita bam da chak pija matam da nang on the blessing kyam la kani have the khangjan view nang gi thamoi nung da kyam yam na shanti la kani have the khangjan view be kind oi ba sem generous oi ba sem darka tai ba ko sijina chow humble oi ba haibadi sijina mi gi mateng pang ning ba nang na khangjari ba knowledge card mi ngora share to bi ba mi bu grow to han ba dagi di keno to han ba mi gi mateng pang ba haiba se si je yam na afaba pot ama positive oiba impact ama koi life ta play kadun si nangwon de hene taning ba nangwon de hene inspiration play kadun ko hene tawning ba hene honaning ba na sara jo play kadun nan ngasi ta lang mi mateng pang mo ta bi du na harawar chakki na nangwon de blessing hena lak mo ta nangwon de hene taning ba polani hene honaning ba polani si je nangi motivation si je nangi inspiration dagi hen chaw pot like te helping other people hai ba se si je to bi si na haibadi ai samak sungai ahan bada isa gi dang khalamba mi oi ngata du tam nang sa gi mi mateng pang akan da isa da mingon da kari gumon contribute to mo da isa da am nungai of help season hen ai ngon nuti jagi hona ning ma poe ngasi mayam da video share to wi ju da sing na ham tam kari gum khara share to wi je mayam na sidagi kana ba fange mayam na sidagi si ai gi life da sumai lai ha ba project season ai ngon da chaw impact am bi every day na hagolak pa matam da okay mayam gi da mo ta kari gum to ning ba mayam na ngasi reach out to pa matam da bro sumai na si to wi si matang dai khang de ko te ha ko matam da it makes me feel good. It's not about money kitante ko money have a pot di ko na laka da mga tani but nang na pili ba value do gida mo ta mina adugi value do have the fuzz na value do fangi have have ze sidagi hen acho biggest feeling happiness sidagi hen like have the sing gym you paisa na so lai ba yaro da feeling ni dagi di
ꯀꯔꯤꯃꯇꯅ ꯁꯤꯗꯒꯤ ꯀꯝꯄꯦꯌꯔ ꯇꯧꯕ ꯒꯦꯝ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯗ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯀꯔꯤꯃꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯖꯟꯕꯤꯌꯨ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯤꯌꯨ ꯑꯃꯅ ꯑꯃꯕꯨ ꯆꯤꯡꯈꯠꯄꯤꯌꯨ ꯑꯗꯒꯤ ꯏꯒꯣ ꯂꯧꯊꯣꯛꯄꯤꯌꯨ ꯑꯗꯒꯤꯗꯤ ꯏꯁꯥꯅ ꯏꯁꯥꯁꯦ ꯍꯥꯟꯅ ꯒ꯭ꯔꯣ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯁꯦ ꯍꯥꯏꯇꯥꯔꯗꯤ ꯁꯤꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯅꯤ ꯏꯁꯥꯒꯤꯗꯪ ꯈꯟꯕꯁꯦ ꯇꯣꯛꯄꯤꯔꯣ ꯑꯩꯗꯪ ꯃꯤ ꯑꯣꯏꯒꯦ ꯑꯩꯗꯪ ꯆꯥꯒꯦ ꯑꯩꯗꯪ ꯑꯍꯥꯎꯕ ꯆꯥꯒꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯥꯏꯅꯁꯨ ꯌꯥꯗꯕꯅꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪꯉꯣꯟꯗ ꯉꯁꯤ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯇꯥꯔꯁꯨ ꯇꯞ ꯇꯞꯅ ꯅꯪꯉꯣꯟꯗꯒꯤꯁꯨ ꯂꯧꯒꯤꯅꯤ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯕꯤꯌꯨ ꯁꯤ ꯈꯪꯖꯕꯤꯌꯨ helping other people is very important that's number 3 number 4 da building positive healthy and valuable relationship ꯑꯩꯒꯤ ꯂꯥꯏꯐꯇ relationships ꯍꯥꯏꯕꯁꯦ ꯅꯪꯅ ꯀꯩꯒꯨꯝꯕ wrong peopleꯒ relationship ꯁꯦꯝꯃꯨ ꯇꯥꯔꯗꯤ ꯅꯪꯒꯤ ꯂꯥꯏꯐꯇ ꯃꯥꯡꯖꯕ ꯀꯌꯥ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯦꯡꯅꯕꯤꯔꯝꯃꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯑꯃ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯅꯤ ꯑꯩꯒꯤ ꯂꯥꯏꯐꯇꯁꯨ ꯍꯥꯏꯕꯗꯤ wrong people ꯈꯔꯒ ꯂꯣꯏꯅꯔꯨꯕ ꯃꯇꯝꯗ ꯂꯣꯏꯅꯔꯨꯕꯗꯒꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯍꯥꯏꯕꯗꯤ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦꯀꯣ ꯕꯠ ꯁꯤꯗꯒꯤ ꯑꯩꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯌꯥ ꯑꯃ ꯇꯝꯍꯧꯔꯦꯕ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯒꯤ ꯃꯤꯁꯇꯦꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯥꯡꯍꯜꯂꯦ ꯑꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯅꯣꯠ ꯑꯣꯟꯂꯤ ꯁꯤꯗꯩꯁꯤꯗ ꯒꯔꯜꯐ꯭ꯔꯦꯟ ꯕꯣꯏꯐ꯭ꯔꯦꯟ ꯍꯁꯕꯦꯟ ꯋꯥꯏꯐ ꯈꯛꯇꯒꯤ ꯅꯠꯇꯦ ꯅꯪꯅ ꯁꯦꯝꯃꯤꯕ ꯔꯤꯂꯦꯁꯟꯁꯤꯞ ꯅꯪꯒꯤ ꯀꯖꯤꯟꯁ ꯐꯦꯃꯤꯂꯤ ꯔꯤꯂꯦꯁꯟꯁꯤꯞ ꯅꯪꯒꯤ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯕ꯭ꯔꯗꯔꯍꯨꯗ ꯁꯤꯁꯇꯔꯍꯨꯗ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯅꯣ ꯁꯤꯁꯤꯅ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯄ꯭ꯂꯦ ꯇꯧꯋꯦ ꯑꯗꯨꯅ ꯔꯤꯂꯦꯁꯟꯁꯤꯞꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯅꯥꯒꯨꯝꯕꯅ ꯅꯪꯕु ꯍꯥꯏꯕꯗꯤ ꯑꯞꯐ꯭ꯂꯤꯞ ꯇꯧꯕꯤꯗꯕ ꯑꯗꯩ ꯅꯪꯕꯨ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕ ꯃꯤꯒꯗꯤ ꯅꯪ ꯂꯣꯏꯅꯕ ꯃꯊꯧ ꯁꯨꯡꯇꯥ ꯇꯥꯗꯦ ꯑꯗꯨꯗꯒꯤ ꯅꯪ ꯂꯥꯞꯊꯣꯛꯄꯤꯔꯣ ꯑꯗꯨꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯑꯗꯒꯤ ꯑꯗꯨꯒꯤ ꯐꯅ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯣꯏꯁꯅꯨ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯁꯨ ꯅꯪꯒꯤ ꯋꯥꯏꯐ ꯑꯣꯏꯁꯅꯨ ꯍꯁꯕꯦꯟ ꯑꯣꯏꯁꯅꯨ ꯗꯖꯟ ꯃꯦꯇꯔ if ꯀꯩꯒꯨꯝꯕ ꯅꯪꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯕ ꯅꯪꯕꯨ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯗ꯭ꯔꯕ ꯅꯣꯏꯕꯥꯅꯤ ꯋꯥꯈꯜ ꯆꯥꯟꯅꯗ꯭ꯔꯕ ꯅꯪꯕꯨ ꯆꯤꯡꯊꯕꯩ ꯋꯥꯈꯜ ꯅꯪ ꯈꯟꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯑꯗꯨꯒꯤ ꯃꯐꯝꯗꯨ ꯂꯩꯕꯩ ꯃꯊꯧ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯦ ꯑꯗꯨꯒꯤꯗꯨꯅ ꯅꯪꯉꯣꯟꯗ ꯑꯦꯚ꯭ꯔꯤꯗꯦ ꯗꯤꯄ꯭ꯔꯦꯁꯟ ꯂꯥꯛꯍꯟꯒꯅꯤ ꯑꯗꯨꯒ ꯑꯦꯚ꯭ꯔꯤꯗꯦ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯗꯤꯜ ꯇꯧꯔꯤꯀꯥꯟꯗ ꯅꯪꯒꯤ ꯀꯔꯤꯌꯔꯗ ꯅꯪ ꯐꯣꯀꯁ ꯇꯧꯕ ꯉꯝꯍꯧꯔꯔꯣꯏ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯁꯥꯅ ꯈꯪꯉꯛꯀꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯣꯏꯅꯔꯤ ꯃꯤ ꯃꯌꯥꯝꯁꯦ ꯑꯣꯟꯂꯤ ꯑꯩ ꯃꯤ ꯌꯥꯝ ꯂꯣꯏꯅꯕ ꯄꯥꯝꯗꯦ ꯑꯩꯅ ꯂꯣꯏꯅꯔꯤꯕ ꯃꯤꯁꯦ ꯍꯥꯏꯕꯗꯤ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯕ ꯑꯗꯒꯤꯗꯤ positive healthy ꯑꯣꯏꯅ positive ꯑꯩꯉꯣꯟꯗ positive ꯋꯦꯗ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯕ ꯑꯗꯒꯤꯗꯤ ꯃꯉꯣꯟꯗꯁꯨ ꯇꯝꯕ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯇꯝꯕ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯂꯣꯡ ꯇꯔꯝꯗ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯑꯃꯅ ꯑꯃꯕꯨ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯒꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒ ꯆꯠꯃꯤꯟꯅꯕꯅ ꯍꯦꯟꯅ ꯐꯩꯌꯦꯕ ꯑꯗꯨꯅ ꯅꯪꯒꯤ ꯂꯥꯏꯐꯇ ꯀꯅꯥꯒꯨꯝꯕꯅ ꯅꯪꯕꯨ ꯗ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯅꯕ ꯑꯗꯒꯤꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯕ꯭ꯔꯦꯟꯁꯦ ꯆꯥꯊꯣꯛꯅꯕ ꯑꯗꯒꯤ ꯅꯪꯉꯣꯟꯗ ꯇꯧꯕ ꯂꯥꯛꯄ ꯈꯪꯍꯟꯗꯕ ꯄꯣꯠꯇꯨꯗꯤ it is not going to help you at all ꯑꯗꯨꯅ ꯁꯤꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯅꯤꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯆꯦꯟꯖ ꯇꯧꯔꯛꯀꯗꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯕꯤꯖꯤꯅꯦꯁ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯒꯤꯗꯤ ꯏꯚꯟ ꯅꯪꯒꯤ ꯀꯄꯜ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯒꯤ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪꯒꯤ ꯁꯔꯥꯎꯟꯗꯤꯡꯁꯦ ꯁꯤꯁꯤꯅ ꯌꯥꯝ ꯃꯦꯇꯔ ꯑꯣꯏꯌꯦꯕꯀꯣ ꯅꯪꯒꯤ ꯁꯔꯥꯎꯟꯗꯤꯡꯁꯤꯗ ꯑꯣꯟꯂꯤ ꯅꯪꯕꯨ ꯅꯝꯊꯅꯕ ꯑꯗꯒꯤ ꯅꯦꯒꯦꯇꯤቭ ꯑꯣꯏꯕ ꯄꯣꯠꯇꯨꯗꯪ ꯇꯧ ꯇꯥꯔꯗꯤ ꯅꯪꯒꯤ ꯃꯥꯏꯟꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯇꯥꯔꯕꯅꯦ ꯕꯠ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯃꯤꯒ ꯂꯣꯏꯅꯔꯛ ꯇꯥꯔꯗꯤ ꯑꯗꯩ ꯅꯪꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯒ꯭ꯔꯣ ꯇꯧꯅ ꯑꯦꯚ꯭ꯔꯤꯗꯦ ꯅꯪꯅ ꯒ꯭ꯔꯣ ꯇꯧꯅꯕ ꯄꯣꯠꯇꯨꯗꯪ ꯆꯠꯃꯤꯟꯅꯕ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯂꯥꯏꯐꯇꯁꯨ ꯒ꯭ꯔꯣ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯄ꯭ꯂꯥꯏ ꯇꯧꯕꯤꯌꯨ ꯉꯁꯤ ꯈꯪꯗꯕ ꯌꯥꯏꯕ ꯅꯣꯡꯃ ꯈꯪꯉꯛꯀꯅꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯌꯨꯠ ꯃꯌꯥꯝꯁꯤꯡꯗꯨ ꯉꯁꯤ ꯍꯥꯏꯗꯣꯏꯁꯦꯀꯣ ꯉꯁꯤ ꯈꯪꯗꯕ ꯑꯩ ꯉꯁꯤ ꯅꯪ ꯅꯨꯡꯉꯥꯏꯔ ꯀꯥꯟꯗ ꯉꯥꯛꯅ ꯃꯥꯟꯅꯕ ꯄꯨꯜꯂꯀꯥꯟꯗ ꯑꯁꯦꯡꯕ ꯀꯅꯥꯅꯣ ꯑꯗꯒꯤꯗꯤ ꯁꯦꯡꯗꯕ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯉꯁꯤꯃꯛ ꯈꯪꯉꯣꯏꯕ ꯅꯪ ꯕꯠ ꯅꯣꯡꯃ ꯅꯣꯡꯃꯗꯤ ꯅꯪ ꯈꯪꯉꯛꯀꯅꯤ ꯑꯗꯨꯅ ꯁꯤꯁꯦ ꯈꯪꯖꯟꯕꯤꯌꯨꯕꯀꯣ ꯁꯔꯥꯎꯟꯗꯤꯡꯁꯦ ꯌꯥꯝ ꯃꯦꯇꯔꯅꯤ ꯅꯪꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯍꯦꯜꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯖꯤꯇꯤቭ ꯔꯤꯂꯦꯁꯟꯁꯤꯞ ꯌꯥꯝ ꯗꯔꯀꯥर ꯂꯩ valuable ꯑꯣꯏꯕ ꯔꯤꯂꯦꯁꯟꯁꯤꯞ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ valuable in the sense selfish ꯑꯣꯏꯕ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯍꯥꯏꯕꯗꯤ ꯀꯥꯟꯅꯕꯗꯪ ꯂꯧꯒꯦ ꯍꯥꯏꯕ ꯅꯠꯇꯕ ꯅꯪꯉꯣꯟꯗꯒꯤꯁꯨ ꯀꯥꯟꯅꯕ ꯂꯧꯕ ꯑꯗꯒꯤꯗꯤ ꯃꯉꯣꯟꯗꯒꯤꯁꯨ ꯅꯪꯅ ꯀꯥꯟꯅꯕ ꯂꯧꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯅꯦ ꯀꯔꯤꯒꯨꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯑꯃꯅ ꯑꯃꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃ ꯇꯧꯕ ꯗꯔꯀꯥꯔ ꯏꯚꯟ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟꯗꯁꯨ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯍꯁꯕꯦꯟꯗ ꯑꯣꯏꯔꯁꯨ ꯋꯥꯏꯐ ꯑꯣꯏꯔꯁꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯅꯣꯏꯕꯥꯅꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯅꯕ ꯗꯔꯀꯥꯔ ꯇꯥꯏ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯏꯁ ꯕꯦꯔꯤ ꯑꯩꯈꯣꯏꯅ ꯁꯤ ꯂꯥꯛꯏꯁꯦ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏꯅ ꯁꯤ ꯂꯥꯛꯏꯁꯦ ꯖꯁ ꯁꯨꯃꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯤꯡꯉꯨꯔꯣꯏꯅ ꯂꯥꯛꯄ ꯅꯠꯇꯦ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃꯒꯤꯗꯃꯛꯇ ꯂꯥꯛꯏꯅꯦ ꯄꯔꯄꯁ ꯑꯃꯒꯤꯗꯃꯛꯇ ꯂꯥꯛꯏꯅꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯐꯣꯀꯁ ꯇꯧꯕꯤꯌꯨ building positive healthy and valuable relationship is very important ꯁꯤꯁꯤꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯆꯧꯕ ꯆꯦꯟꯖꯦꯁ ꯀꯌꯥ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯁꯦ ꯑꯗꯨꯒ last but not least living in the moment ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯍꯥꯏꯕꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯇꯝ ꯈꯔ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐ꯭ꯌꯨꯆꯔꯒꯤ ꯈꯟꯕ ꯃꯇꯝꯗ ꯐ꯭ꯌꯨꯆꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯕꯁꯦꯁ ꯑꯣꯏꯃꯟꯗꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯒꯣꯜꯁꯦ ꯍꯦꯟꯃꯟꯗꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯣꯃꯦꯟꯁꯦ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯄ ꯀꯌꯥ ꯑꯃ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏ ꯃꯣꯃꯦꯟꯁꯦ ꯑꯦꯟꯖꯣꯏ ꯇꯧꯍꯧꯗꯕ ꯑꯩꯈꯣꯏ ꯃꯣꯃꯦꯟꯁꯦ ꯍꯤꯡꯍꯧꯗꯕ ꯀꯌꯥ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯑꯩꯅ ꯁꯤ ꯑꯣꯏꯔꯀꯥꯟꯗ ꯃꯇꯨꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯒꯦ ꯍꯥꯏꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯈ꯭ꯋꯥꯏ ꯐꯠꯇꯕ ꯄꯣꯠꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯉꯁꯤ ꯄꯤꯔꯤꯕ ꯃꯣꯃꯦꯟꯁꯦ ꯅꯪꯒꯤꯗꯃꯛꯇ ꯄꯤꯔꯛꯄ ꯃꯣꯃꯦꯟꯅꯦꯕ ꯁꯤ ꯈꯨꯗꯛꯇ ꯅꯪꯉꯣꯟꯗ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯃꯣꯃꯦꯟꯁꯦ ꯅꯪꯅ ꯁꯦꯝꯃꯨꯕ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯊꯣꯛꯑꯣꯅ ꯄꯤꯔꯛꯑꯕ ꯃꯣꯃꯦꯟꯅꯦꯕ ꯅꯪꯉꯣꯟꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯁꯤꯒꯤ ꯃꯣꯃꯦꯟꯠꯁꯦ ꯅꯪꯅ ꯇꯝꯒꯗꯕ ꯀꯌꯥ ꯑꯃ ꯂꯩ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝꯗꯣ ꯌꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯨꯝꯕ ꯃꯆꯥ ꯃꯣꯃꯦꯟꯠꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯆꯥ ꯃꯣꯃꯦꯟꯠꯁꯦ ꯅꯪꯅ ꯂꯔꯟ ꯇꯧꯕ ꯒ꯭ꯔꯦꯞ ꯇꯧꯕ every opportunity
adagidi sidagi nangna sigi potse enjoy tawba haibse nangi damukta chu role amne aina kaigumba aige life da mamangi chahida mamangi aina hogiba chahi singda aina kaigumba chatpa tardi chatpa ngamba tardi every moment I hinga every moment to learn or every moment I enjoy to lakani ain to hogda kyam like but hojikti adugi moment to apply to chale adugi poto apply to chale kaiginam season ngai changes kyam chu pide kaiginam tamda punsi have to tambangam de in fact nangi goals ju tambangam de kari mata promise to de but nang nga si moments nang na fazana control nang gi moments control to bunga me nang na sigi moments da nang gi aroi jabi nang gi best to pithok tardi nang unda regret have potole horo regret have potole hogda tardi nang unda nungai ta hold back grudges have potole horo adu laita tardi nang nga si best pigi potse nang na pame pot mag result lak ta so amana tra amadi result lak to bane positive negative doesn't matter negative lak ta positive to onthok tam si is kai ba kem like tip nang unda lak ta fa pot ngata ne lak to is aduna sigi poche koi khangbam darka ta yebo koi gi moment se sise koi capture to bom darka ta koi ni hingi ma fam se sise have the future dang hai ban ta ai si to kan to ai gi adum dam dai pun si je hinge si to kan ai khunga frit na na set ke si to kan ai shumain to ge si to kan ai shumain to ge hai poche sunglak lawe si ning jing view adu shor pudi nangi moment se capture to na ba learn to view nangi moment se fully enjoy to na ba fully survive to na fully live to na ba nangi moment se si do na focus to view aduka na nangi life to changes kya ma sungchoi suden lakani si thajan bi ko aina isa ma ka thoka potu ninga si mayam da ina share do ri aduna mayam da ina haido je sigi 5 things sigi je the same ma ki song life to apply to bi quite first cutting off your ego quite the main important of ego je lo thok bi adu so put self respect build to bi ko number 2 the investing in yourself isa na isa da invest to bi si dagi hen job game ta laiti adu gi damak ta na sana yaw ba training na sana yaw ba mentorship program coaching do it nangona mangjaba game lai roi adagi na sagi health ta invest to bi na sagi chana thakna bada adagi na sagi dress have na sabu confident porok na bitang good looking way na si mem well groom way na si is a focus to bi ko si amna important na pone number 3 the helping other people amana magi mateng pang bi be kind be generous have nang na khangba khar lai tari mem da pithok bi kem kai ba lai nang nang da lai bi tari darka lai ba mi de yohon bi kai gin hantam season nang gi life ta hen acho blessing prek nang da hen taning ba nang da hen su nang da nang gi life ta kana ba kyam la kan have ning jing bi number 4 the building positive healthy and valuable relationship si yamna important ne kana da relationship to nang gi life ta ngasi lok thok bi ba nang gi friend nang support to widra ba nang gi girlfriend nang support to widra ba adagi di kana gu nang support to widra poto nangi life te lokthok poi batam biro sijina choba role amne play to du jikwa nanga si nungai ta bi but nga si nungai ta je nang no mo to no mo suidan khangkan aseng ma poto na sana khangba tam biyo na sagi mit na sana u batam biyo dagi di kana da poto du dagi thorok na bo na biyo duga valuable oiba nangi dam ga chana ba miyo sing nanga mindset mana miyo sing ga punna ba nangon dagi hen ba miyo sing ga punna bo na biyo nangi life ta acho ba kya am nang na lende torok na evening sing biyo duga last living in the moment se capture to butam biro have the moment se hing moment ta koina hing ba se yamna important ne ko have the future da ngai le no ngasi dagi shemba hobiro every moment every second every millisecond se nangi invest to biro kai to biya bage matam anghan bege no have the ai future si yor kana hingi have se si matam da nangonda lakta matam da sunonda adugi expectation no thambiro no research budi moment se control to winang na moment se kadana control to bunga mi stage nangi 100% pibiro nangi life ta kana ba kyam lak so thank you very much, thank you for watching this video till the end. I hope you get the best value out of it. So see you again, thank you.